ꯊꯥꯕꯅꯤ ꯊꯋꯥꯏꯁꯤꯅ ꯂꯩꯔꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛꯅ ꯀꯗꯥꯏꯗ ꯈꯟꯕ ꯍꯦꯟꯃꯟꯕꯒꯤ ꯋꯥꯈꯜꯁꯤꯅ ꯋꯥꯕꯅꯤ ꯑꯣꯟꯕ ꯇꯣꯏꯃꯟꯕꯒꯤ ꯍꯣꯡꯕꯅꯤ ꯀꯨꯝꯖꯥ ꯀꯌꯥꯒꯤ ꯀꯨꯏꯔꯕ ꯑꯃꯟꯕ ꯋꯥꯔꯤ ꯀꯅꯥꯅ ꯑꯅꯧꯕ ꯃꯌꯦꯛ ꯍꯥꯞꯆꯤꯟꯕꯤꯔꯛꯀꯅꯤ ꯉꯥꯏꯔꯤꯕꯅꯤ ꯑꯃꯟꯕ ꯁꯛꯇꯝꯁꯤꯕꯨ ꯑꯅꯧꯕ ꯃꯆꯨ ꯁꯪꯕ ꯍꯩꯕ ꯆꯤత్ꯔꯀꯥꯔ ꯑꯃ ꯗꯣꯛꯇꯔꯗꯨꯅ ꯍꯪꯉꯛꯂꯤꯕ ꯋꯥꯍꯪꯗꯣ ꯈꯨꯝꯕ ꯉꯝꯈꯤꯗꯦ ꯍꯨꯔꯥꯟꯕ ꯑꯔꯣꯠꯄ ꯊꯕꯛ ꯇꯧꯔꯝꯕꯒꯤ ꯃꯃꯤꯠ ꯃꯅꯥꯗꯣ ꯁꯪꯇ꯭ꯔꯤꯛ ꯂꯥꯎꯏ ꯃꯉꯣꯟꯗ ꯁꯥꯎꯔꯪ ꯆꯤꯡꯅꯗꯨꯅ ꯌꯦꯡꯉꯛꯂꯤꯕ ꯗꯣꯛꯇꯔꯗꯨꯗ ꯃꯤꯆꯥꯟꯅꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯃꯤꯠꯌꯦꯡꯅ ꯇꯥꯈ꯭ꯔꯦ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯦ ꯃꯁꯥꯗꯨ ꯅꯤꯛꯂꯛꯏ ꯇꯨꯈꯣꯡ ꯆꯞ ꯌꯨꯡꯈꯤ ꯅꯨꯄꯥꯁꯤꯁꯨ ꯈꯨꯝꯃꯛꯇꯕꯗꯨꯗ ꯇꯞꯅ ꯍꯪꯉꯝꯕ ꯈꯣꯟꯖꯦꯜ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯑꯣꯟꯈꯤ ꯁꯤ ꯀꯩꯅꯣ ꯋꯥꯔꯗꯇꯨꯒꯤ ꯋꯥꯡꯃ ꯅꯛꯅ ꯂꯩꯔꯝꯕ ꯁ꯭ꯇꯥꯐ ꯈꯔ ꯆꯪꯁꯤꯟꯅꯔꯛꯏ ꯗꯣꯛꯇꯔꯗꯨꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯕ ꯃꯇꯧꯗ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤꯕ ꯈꯔꯁꯨ ꯌꯥꯎꯔꯤ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯊꯣꯡꯖꯤꯜ ꯋꯥꯏꯔꯞ ꯂꯦꯞꯄꯤ ꯅꯨꯃꯤꯗꯥꯡꯅꯤꯅ ꯁ꯭ꯇꯥꯐ ꯃꯁꯤꯡꯗꯤ ꯍꯟꯊꯩ ꯂꯩꯅꯔꯝꯕ ꯐꯤꯕꯝꯁꯤꯡ ꯍꯥꯏꯕꯗꯤ ꯁꯨꯔꯨꯒꯤ ꯃꯁꯥ ꯅꯤꯛꯄ ꯐꯤꯕꯝ ꯗꯣꯛꯇꯔꯗꯨꯒꯤ ꯑꯁꯥꯎꯕ ꯁꯛꯇꯝ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦ ꯈꯪꯅꯈꯤ ꯃꯅꯥ ꯃꯅꯤ ꯅꯥꯏꯅꯗꯅꯕ ꯌꯥꯝꯅ ꯊꯨꯅ ꯊꯕꯥꯛ ꯈꯛꯇꯤꯔꯨꯝ ꯂꯩꯍꯧꯔꯒ ꯕꯣꯔꯤꯁꯅ ꯃꯌꯥꯝ ꯄꯨꯜꯂꯞ ꯄꯨꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯁꯨ ꯌꯥꯎꯅ ꯁꯣꯔ ꯃꯄꯤ ꯍꯣꯟꯅ ꯊꯛ ꯊꯛ ꯅꯤꯛꯄꯁꯨ ꯍꯦꯜꯂꯛꯏ ꯀꯤꯃꯟꯕꯒꯤ ꯀꯞꯄꯁꯨ ꯀꯞꯄꯛꯏ ꯁꯣꯔꯨꯒꯤ ꯃꯑꯣꯡꯁꯤꯅ ꯐꯤꯔꯦꯞꯄꯗꯤ ꯍꯦꯟꯅ ꯁꯥꯎꯒꯠꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯏ ꯑꯩꯒꯤ ꯀꯦꯕꯤꯟꯗ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯑꯁꯥꯎꯕꯒꯤ ꯁꯥꯍꯨꯝ ꯑꯃ ꯂꯣꯏꯅꯗꯨꯅ ꯊꯣꯛꯈꯤ ꯋꯥ ꯉꯥꯡꯒꯟꯗꯕ ꯁꯥꯎꯒꯟꯗꯕ ꯗꯣꯛꯇꯔꯗꯣ ꯊꯕꯥ ꯁꯨꯔꯨꯗ ꯌꯦꯡꯂꯤ ꯃꯥꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯣꯏꯕ ꯊꯕꯛꯁꯦ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯦ ꯃꯥꯅꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯊꯣꯛꯈꯤ ꯇꯥꯝꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯐꯤꯔꯦꯞꯄꯒꯤ ꯀꯦꯕꯤꯟꯗ ꯆꯪꯉꯛꯄꯗ ꯊꯕꯥꯒ ꯐꯤꯔꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯏꯀꯣꯏ ꯀꯣꯏꯅ ꯍꯪꯒꯣꯏꯅ ꯂꯦꯞꯄꯤ ꯇꯦꯕꯜ ꯋꯥꯡꯃꯗ ꯐꯤꯔꯦꯞꯄ ꯈꯣꯟꯖꯦꯜ ꯅꯦꯝꯗꯦ ꯑꯦꯛꯁꯄ꯭ꯂꯦꯟ ꯊꯨꯅ ꯇꯧꯔꯛꯑꯣ ꯄꯨꯂꯤꯁ ꯀꯧꯗ꯭ꯔꯤꯉꯩꯗ ꯏꯟꯇꯔꯣꯒꯦꯁꯟꯁꯦ ꯄꯨꯂꯤꯁꯅ ꯇꯧꯍꯟꯕꯒ ꯑꯩꯈꯣꯏꯅ ꯇꯧꯕꯒ ꯀꯔꯝꯕ ꯄꯥꯝꯃꯤ ꯑꯄꯥꯝꯕ ꯈꯜꯂꯣ ꯑꯩꯅ ꯋꯥ ꯍꯪꯕꯗ ꯂꯣꯠꯂꯒ ꯅꯪ ꯆꯦꯟꯕ ꯉꯝꯒꯅꯤ ꯈꯟꯕ꯭ꯔꯥ ꯂꯣꯠꯄ ꯌꯥꯔꯣꯏ ꯆꯦꯟꯕꯁꯨ ꯌꯥꯔꯣꯏ ꯄ꯭ꯔꯨꯞ ꯂꯩꯔꯕꯅꯤ ꯁꯨꯔꯨ ꯈꯣꯟꯖꯦꯜ ꯅꯤꯛꯂꯛꯏ ꯀꯞꯄ ꯊꯤꯡꯒꯠꯂꯤ ꯀꯞꯄꯃꯛꯇꯤ ꯑꯣꯏꯗ꯭ꯔꯕꯁꯨ ꯈꯣꯟꯖꯦꯜꯗꯨꯗ ꯈꯪꯉꯤ ꯀꯞꯄ ꯈꯥꯡꯖꯤꯟꯕꯅꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯄꯥꯎꯈꯨꯝ ꯂꯩꯇꯦ ꯁꯔ ꯊꯕꯥꯅ ꯋꯥ ꯉꯥꯡꯗꯕꯤ ꯆꯪꯁꯤꯜꯂꯒ ꯈꯖꯥꯏꯗꯨꯗ ꯑꯣꯟꯗꯅ ꯁꯦꯠ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯀꯌꯥꯗꯤ ꯐꯦꯡꯗꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯕꯦꯁ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯒꯠꯂꯒ ꯊꯝꯕꯁꯦ ꯊꯕꯥꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯈꯤꯕꯗꯨ ꯁꯨꯔꯨ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯈꯨꯄꯥꯛꯇꯨꯒꯤ ꯅꯠꯇꯦ ꯆꯩꯅꯥꯅ ꯅꯠꯇꯦ ꯊꯕꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯒꯤ ꯆꯩꯅꯥꯅꯤ ꯋꯥ ꯀꯌꯥ ꯉꯥꯡꯗꯕ ꯅꯨꯄꯥꯗꯧꯅ ꯇꯧꯕ ꯊꯕꯥꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯁꯨꯝꯅ ꯂꯥꯛꯄꯅꯤ ꯊꯕꯥꯁꯤ ꯃꯥꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯁꯥꯎꯔꯕꯁꯨ ꯐꯤꯡꯗꯕ ꯊꯕꯥꯅꯤ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕꯗꯣ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯁꯤꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗ ꯑꯩꯅ ꯀꯩ ꯇꯧꯗꯕ ꯌꯥꯎꯈꯤꯕꯒꯦ ꯆꯦꯡ ꯋꯥꯅꯕ ꯊꯝꯕ ꯁꯦꯜꯐꯥꯎ ꯂꯧꯊꯣꯛꯂꯒ ꯄꯤꯕꯅꯤ ꯊꯤꯕꯣꯡꯁꯤꯅ ꯂꯥꯝꯍꯜꯂꯒ ꯊꯝꯂꯒ ꯅꯪꯁꯦ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯏꯃꯨꯡ ꯄꯨꯕꯅꯤꯀೋ ꯍꯥꯏꯅ ꯅꯪꯅ ꯍꯦꯟꯅ ꯂꯨꯝꯕꯅꯤ ꯑꯍꯣꯛꯄ ꯅꯥꯏꯗꯕꯒꯤ ꯑꯍꯦꯟꯕ ꯁꯦꯜ ꯄꯥꯝꯕ꯭ꯔꯥ ꯅꯪ ꯁꯨꯔꯨ ꯍꯤꯛ ꯍꯤꯛ ꯃꯈꯣꯜ ꯊꯣꯛꯇꯕꯤ ꯀꯞꯄꯤ ꯑꯃꯨꯛꯁꯨ ꯂꯦꯞꯄꯤ ꯃꯄꯤꯗꯨꯁꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯑꯃꯨꯛꯃꯨꯛ ꯊꯥꯡꯒꯠꯂꯒ ꯇꯩꯊꯣꯛꯂꯒ ꯀꯞꯄꯤ ꯊꯕꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯇꯧꯍꯟꯕꯅꯣ ꯊꯕꯛꯁꯦ ꯁꯨꯔꯨ ꯅꯣꯟꯊꯔ ꯂꯩꯈ꯭ꯔꯦ ꯃꯤꯆꯥꯟꯅꯕ ꯉꯝꯗꯦ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯞꯄꯒ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯏꯆꯦ ꯊꯕꯥ ꯑꯃꯨꯛꯁꯨ ꯁꯦꯠ ꯂꯥꯎ ꯊꯥꯖꯤꯟꯈꯤ ꯅꯪꯒꯤ ꯁꯣꯔꯤꯗꯣ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯗꯦ ꯁꯔ ꯑꯩ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯔꯣꯜ ꯊꯣꯛꯂꯔꯣꯏ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯁꯨ ꯐꯤꯔꯦꯞꯄ ꯈꯥꯝꯂꯨꯗꯦ ꯁꯨꯔꯨꯅꯁꯨ ꯃꯔꯥꯜ ꯌꯥꯖꯔꯒ ꯈꯥꯝꯃꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯊꯕꯥꯁꯨ ꯑꯁꯥꯗꯤ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯁꯨꯔꯨꯁꯤ ꯃꯅꯨꯡ ꯀꯟꯕꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯕꯗ ꯅꯠꯇꯅ ꯍꯦꯟꯅ ꯋꯥꯔꯧꯋꯤ ꯊꯕꯥ ꯃꯑꯣꯡꯗꯣ ꯁꯨꯔꯨꯒꯤ ꯅꯨꯡꯁꯤꯔꯝꯕꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯗꯨꯅ ꯌꯥꯡꯅ ꯆꯠꯂꯤ ꯑꯣꯐꯤꯁꯀꯤ ꯐꯣꯟ ꯂꯩꯕꯔꯣꯝꯗ ꯀꯨꯏꯗꯦ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯁꯨꯔꯨ ꯄꯨꯈꯠꯈꯤꯕꯗꯣ ꯍꯌꯦꯡꯒ ꯉꯥꯏꯕ ꯅꯠꯇꯦ ꯑꯍꯤꯡꯗꯨꯗ ꯑꯗꯨꯝ ꯄꯨꯈꯠꯈ꯭ರೆ ꯃꯌꯥꯝꯁꯤꯡꯗꯨ ꯊꯥꯖꯗꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯉꯛꯄꯅꯁꯨ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯏ ꯍꯥꯏꯕꯕꯨ ꯑꯃꯨꯛꯀꯁꯨ ꯑꯔꯥꯟꯕ ꯇꯧꯔꯗꯤ ꯐꯥꯈꯤꯁꯅꯨ ꯍꯥꯏꯅꯔꯝꯃꯤ ꯃꯥ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯁꯔꯅ ꯊꯥꯖꯈꯤꯗꯅꯕ ꯊꯕꯛꯅꯤ ꯌꯥꯝ ꯊꯧꯅꯥ ꯐꯕꯤ ꯌꯥꯝ ꯆꯝꯕꯤꯒ ꯁꯥꯔꯒ ꯌꯥꯝ ꯉꯛꯇ꯭ꯔꯥ ꯍꯣꯁꯄꯤꯇꯥꯜꯁꯦ ꯃꯨꯠꯍꯜꯂꯒꯦ ꯍꯥꯏꯔ ꯈꯪꯗꯦ ꯊꯥꯖꯗꯕ ꯃꯐꯝꯗ ꯀꯩ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅꯤ ꯌꯥꯝꯗꯤ ꯊꯥꯖꯗꯦ ꯄꯦꯁꯦꯟ ꯂꯣꯏꯅꯕ ꯌꯥꯝ ꯍꯩ ꯍꯥꯏꯔꯒ ꯃꯥꯗꯤ ꯌꯥꯝ ꯐꯖ ꯂꯣꯏꯅꯔꯝꯃꯤꯅꯦ ꯄꯦꯁꯦꯟ ꯖꯥꯠ ꯊꯤꯕꯁꯦ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯅꯝꯗꯅ ꯁꯦꯟꯅꯍꯟꯕꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯂꯣꯏ ꯌꯥꯖꯕꯅꯤ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯄꯦꯁꯦꯟꯅ ꯃꯁꯝ ꯈꯔ ꯐꯣꯏꯕꯤ ꯈꯨꯄꯥꯛꯅ ꯈꯔ ꯊꯥꯕꯤ ꯀꯤꯟꯅ ꯈꯔꯁꯨ ꯁꯨꯔꯝ ꯇꯧꯕꯤꯕꯅꯤ
ꯑꯩꯁꯨ ꯄꯦꯁꯦꯟ ꯃꯌꯥꯝꯅ ꯔꯦꯀꯤꯡ ꯇꯧꯕꯤꯔꯦꯅ ꯁꯤꯝꯄꯦꯇꯤ ꯄꯣꯛꯄꯤꯔꯝꯃꯤꯅꯤ ꯅꯠꯇꯦꯕ ꯀꯩꯅꯣꯕ ꯃꯥꯅ ꯈꯜꯂꯝꯃꯤꯗꯣ ꯃꯀꯣꯛ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯗꯤ ꯌꯥꯎꯔꯤꯀꯣ ꯍꯣꯁꯄꯤꯇꯥꯜꯁꯦ ꯃꯨꯠꯂꯗꯤ ꯑꯩꯈꯣꯏ ꯀꯥꯏꯗ ꯌꯨꯝ ꯄꯨꯕ ꯉꯝꯗꯣꯏꯅꯣ ꯃꯥꯏ ꯃꯄꯥ ꯀꯤꯁꯣꯔꯗꯨꯒ ꯈꯪꯂꯛꯑꯗꯤꯅꯦ ꯁꯂꯥꯛ ꯁꯥꯅꯤ ꯍꯣꯁꯄꯤꯇꯥꯜ ꯊꯨꯒꯥꯏꯒꯦꯕꯨ ꯍꯥꯏꯔꯛꯀꯅꯤ ꯌꯧ ꯌꯧ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯨꯗ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯐꯤꯔꯦꯞꯄꯁꯨ ꯀꯦꯕꯤꯟ ꯃꯅꯨꯡꯗꯩ ꯊꯣꯔꯛꯏ ꯃꯌꯥꯝꯁꯤꯡꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯣ ꯃꯥꯁꯨ ꯃꯉꯣꯟꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯔꯕꯅꯣ ꯈꯜꯂꯤ ꯃꯁꯥꯗꯣ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯃꯁꯥꯅ ꯃꯁꯥꯗ ꯑꯁꯣꯏꯕ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯦ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯌꯦꯡꯉꯛꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯗ ꯈꯣꯡꯒꯨꯜ ꯂꯤꯔꯒ ꯃꯈꯣꯡꯅ ꯌꯦꯡꯊꯕꯗ ꯆꯄꯟ ꯇꯣꯡꯂꯝꯗ꯭ꯔꯦ ꯃꯁꯥꯗꯣ ꯏꯅꯥꯞꯅ ꯍꯦꯛ ꯅꯥꯞꯄꯗꯅ ꯁꯔꯠꯇꯨꯃꯒ ꯌꯨꯝꯗ ꯅꯩꯅꯕ ꯄꯦꯟꯇꯨꯃꯒ ꯑꯗꯨꯒ ꯆꯄꯜꯗꯨꯃꯗꯤ ꯇꯣꯡꯂꯝꯗ꯭ꯔꯦ ꯃꯌꯨꯝꯗ ꯂꯩꯕꯒꯤ ꯅꯤꯡꯊꯤꯅ ꯍꯥꯠꯇꯕ ꯁꯝꯍꯥꯠꯇꯣ ꯀꯌꯥꯗꯤ ꯍꯦꯛ ꯄꯛꯆꯔꯤꯕ ड्रेस सेट चाबदा कोमने येंबा नुंगाइतना सेते सर्तु मसादा खितंग नपलप तौरगा लिटली अदुना हेना हॉट ओइखी सबानदो ngasai police ka wari saba adai ngasai dagi mana mafam sida leibase makhongda chapal tongdi haiba ma khallude mami to amutang uisinlaga ikaiwa khangki pakhangina khare ikaibani maya mamangda magi aremba sarukhak uhanningbagi wakhalse pakhang khudikmakki wakhalni aduna masu sumba mathong chadaba maongse maya mamangda uhanningslamde borisna akhoi sir se naire thawai khui aukse thoina murum solaga boris ta hairi mafamna matamnani ado mana kamai chingnadana laino firepana kauraga thoi naita be staff loina conference room da lao na kauro ai ngairamage hairam laga na thairakle mayam gi meeting maraktagi cabin da changlaga mana naita bada tongba chapel da tongsilaga conference room da changai staff khara amma laglammi khara amma diwalammi khara dusu mari mari changnarai sweeper dagi cook loina yaurammi ngasigi incident sida mayok na hobe staff khudingmak amata chitharamde ma sumagi mafam da changsilaga phamtharai maya pulap subaduda yaraba ngarang lang do eredi lang bolora kanda I wa khra haige thamana sir haibiro okay ngasi yam thajadaba laibak thiba thodok ama hospital sida thokre makha tabadi thoktobo isinu yamna ikai ningai oiba hospital sigi yamna mingchat thiningai oiba thodokni khonjel fangi lum lauraga chatli maru oiba wa ama phau natrabada taningbagi rasi amadi loinei wa ngaglakpa khudingi loinariba meeting staff amada amok hairap palambada michana robe staff ki thamoi montahan ki phirepa makha tarai hospital haibasi hospitality dagi lakpune mayam gi damo mafam ama pibi bani anaba singbo cure ehangi haidana chongthoraklibani doctor nurse haibase doctor nurse anaba gi mating tauge moi gi dam ka thoge na natro sida responsibility mayam am puraga laise sida doctor na nurse na mi haladi nangi na sage identity se gaino miyam ne khoida thajaba thamkidra naraga doctor na lai dongna sonarambade akoi se demand oina ukrani nasagi sinfam sina nasagi identity ni nasagi identity da lani use to hairakpa khudingma mamai da tinsichilam identity da mot papi dok saro nasa sacrifice to thongna leitaba mithibong oiba yaroi khonjel hongi itap tharakle meeting se atagi nate ngasi thokliba incident se sigi staff singi chindagi atope hek yaramaba action lokhatkani sida thoidokna aina wa ngaglubagi mathau tade hospital se mutkradi noi kaide selna yumpuni sida itoga atopo hospital amda chatluba matamdaso noi se minatanagani huran bami amana amukhak mimang phamkibada magi makha taba punsida huraludraso potna mangbada mangonda chingnaba mada oiramgani haina maral sibibagum noi su sigi dasatani hospital mulangumse thamoi singnase manamani nainagumse thodokse losan biyari ke losanse losan si haina aran ba kopaga thamse habanate malem pumba saba phakumse habane wa haning balai ba mayamge pulapna hairi laitre sir okay swaida losilase mayam sing do hogonaraga thokre thabasu thori room manung chaglei suruga maga room punbani surugi betuni hang laga leibato nungairamde nungsibagi marakta thazadaba saungingbagi mairi na churei asuk nungsine loinaraga mana wa hangbada pakhom amata su piraktaba matawda thabana chaksabani mi khwaidongna thamoinungda thina cheiramde matomda warausaba khangni matawduda utlamliba matawduda mahausa na masayam na anjaba oibana
रूमसे नोंगमता थबाना हाउसकीपिंग वाई सिपंग नंगमनते हाउसकीपिंग नुपीदुनसो अमदा कोचेन चेलगा मतेंग लोइना तौई मरमसिना सुरुबु नुंसीबसु फावी पुंगनमकी मफमदा माना उच्चाइबनी हाइबसिदी लामसलुदे फंगलिबा सैलरी शि कोनदे हाइना स्टाफ मयामगी सिप लौसिनबना अनंबनी हराव कुमै नोंगमता यावबा नते थबक मफमदा लोइजरबनी असुम तौदुना लाकपना नुंसिखिबा मयामदुना ngasi waraubusu ka henkre phamungda akhatlaga hippi tumba yaroi khangi khangna hippi bani ngak to oirasu pothage wakhal nungai te haina thabak suti loge yaroi khangbani hayengsu night shift lei thamadi op leite somda su tamna magi room manungda kaplaga leirammi maram tongali maram manade haraubani असुमना हुरानबा अमा फाख्रे हाइबगी असु कुइबसु नोंगमता मागी मफमदा तौरिबा अरोनबा फत्तबा मयामसे कना अमता खंगदबना नोंगदम मंगोंदा मिकुप खुदिंगी चैबनी अदुबु ngasiदी खरा मखैदी ताबिरबरा खल्लगा पेंजखी तसिंगना ngasi सुकीरुबनी महाकसे अमुक अंगावबिगुम ओइखिद्रा हाइना अदुबु कनबिरे ngasiदी महाकपो रूम मै मुथलमलगा फमुंगदुदा हिप्पी नोंगदम माबु चेना खुरुमजरगा कप्पी तांजादुदनी मै थालकपगी खंगान गान खलकपदा खंप्रे खंगी पु हगोलक्तुना येंगई मिचानकी मै थालकलिबा महाकतुगा तामनाना मिकुपतुदा तौफम खंगलमदे मागी अरोनबा खंख्रे हाइबगी मिपाइरई फिरेपसु चंगसिलई चिंगना येंगबा हुतना येंगबा मिदेंगदो तामना ओख्रे माने हेक मनाक नक्सिलकपगा फमुंगदा मखुना सौरगा हगोलई ख्वांगदुदा चेना कोलगा कदर हौरख्रे मिचाना किदनबा सेलुंगबा अयम किरे अनाबनी पेसेनी हाइरसो घाकती चिंगलावी मसादो तरंग अमा चटके तौई कोनसन बिसिरा थेंबिसिरा लाइबक थीरे मिनुंगसि उत्पिसिरा खितंगदी कोइजे डॉक्टर ओइरबसु मसादा तौफम खंगद्रबा मखुद अनीदो कोनसि कदाय चुमना थमसि कदाय खितंग थांगतलगा लेरिदो नुपीसिगी पामबोम अनीदोदा पाइरगा लौथोई कनादा किरिनो तोक्सिनरई फकलांगना मकोक यावदबा नुपी अमा तोंगे असिना एंगोंदा नोक्सिलई मैना पुंगान ngalesida कमायना काइदि बुत नुपीनो तल्ले अयेंगोय अयेंनिंगदे तल्ले हाइबा हाइरगा सत अमु मख्वांदा कोनसिलगा नुपासिगी ख्वांग खितंग का खलकपा मपोक अदवाइदुदा ममाय पुलप उपसिनख्रे इंथोकला थेमुबसु याद्रे अंगावबिगी मचिंगुम चेना कोनसिलगा लेख्रमनी तोफम खंगदे हाइनदबा खरा फावी कोइले लेदुना येंगले नर्स अमरुम मपालान किबदो कौवी सिस्टर चंगई सर कई पेशेंट सिगा अमता लेरमु होय सर नर्स अमना तामनाबो नमदना सतोई थेमनबो होटनरिंगे फिरेपसु नाथोगा थोरई वांग में हेक लांथोपगा सोर होंदोई मागी केबिन चंगकलगा चेयरदुदा गिट फमथै ngak sor hondo asu thokliba thabak-sina araiba amadi oidabana masigi matha amuk sarammi phone tawraga police ta media ya holagum si hainarammi tamna su nurse tuna themlamlaga thokre ma su hipna nokmi ga tawraga banam nungsine mai purise as thamoi ga se chinglawe khangde da tawrise saban na marol amma masak na marol amma thamoi ma pasida kakching na kaklauna chikpaga chapmana na chiemi ma hek ubaga amuk su phu hogolai sidi selungbo uninga ida mai manak chalugida hairaga room gi wang me lan thoraklaga phirepagi Kevin da changai Kevin da gi thorake tawramba phirepa tamna na sexy poster Kevin du gi thongsilda makhutna sangna wanglap thongdu da thangat naga lepam maduda kaino tawriduna mazaibe ma number 2 ga tawningbro tamna sakthom sat hanjilaga phirepagi laibakta kinna dox lok suzili as masi gadhanu pasidi irang tawrine khangaba irang tawriba phirepasu tamna na kinna khangsu surakpada makhong phuklu draso mangaktu maningda ikhang khangni hallui laibaktu da nalaga mazaibe ma nakhutna sai me aurkano chei lakani hausikan se chei su makhong pala chatnara bo haise ma de inak ta ke dok lak tuiba tumro thengelaw nang ko laga tumge phirepa muksu khangpre khangki tamnagi makhutta thak samaga chingduna puthoraklami pakhang lei sabi da kon be ade law tumula mazaibe manangi phimu sepa butto asi de la aroi phagre
ꯏꯀꯥꯏꯔꯞ ꯍꯥꯏꯔꯛꯏ ꯁꯦꯂꯨꯡꯕ ꯈꯨꯠꯇ ꯁꯝꯕꯒꯤ ꯃꯍꯨꯠ ꯀꯣꯜꯂꯒ ꯊꯥꯡꯕꯤꯒꯦꯔꯥ ꯅꯪ ꯉꯛꯁꯝꯗ ꯑꯩ ꯈꯨꯠ 2 ꯆꯪ ꯀꯣꯜꯂꯛꯀꯦ ꯑꯗꯨ ꯌꯥꯝ ꯂꯨꯃꯥꯟꯇꯤꯛ ꯑꯣꯏꯗꯧ ꯃꯥꯜꯂꯦꯕꯨ ꯏꯀꯠꯂꯦ ꯈꯠꯂꯗꯅ ꯆꯨꯝꯅ ꯉꯥꯎ ꯅꯠꯇꯦ ꯆꯨꯝꯅ ꯅꯥꯒꯦꯗꯤ ꯂꯩꯇꯦ ꯅꯁꯛ ꯐꯖꯔꯤꯗꯨꯒ ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯨꯀꯣ ꯍꯥꯏꯅ ꯇꯥꯝꯅꯥꯕ ꯁꯝꯂꯒ ꯄꯨꯁꯤꯟꯈꯤꯕꯗ ꯎꯍꯧꯕ ꯊꯣꯏꯒ ꯅꯔꯁ ꯑꯃꯒ ꯃꯤꯆꯤ ꯈꯠꯅꯗꯨꯅ ꯅꯣꯛꯐꯦꯠ ꯌꯦꯡꯍꯧꯔꯝꯃꯤ ꯊꯣꯏꯅ ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯑꯩꯁꯨ ꯉꯥꯎꯅꯤꯡꯉꯛꯑꯦꯗ ꯉꯁꯤꯗꯤ ꯑꯦꯔꯣꯟ ꯊꯕꯛ ꯈꯔ ꯉꯟꯅ ꯂꯥꯛꯏ ꯕꯣꯔꯤꯁꯀ ꯎꯅꯕ ꯅꯪꯍꯧꯅꯕ ꯍꯥꯏꯗꯅ ꯌꯧꯔꯛꯂꯤꯕꯅꯤ ꯕꯣꯔꯤꯁꯁꯨ ꯍꯟꯅꯕ ꯊꯣꯔꯛꯄꯒ ꯆꯥꯅꯩ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ ꯈꯤꯇꯪ ꯅꯉꯥꯏꯗ ꯊꯩꯅꯔꯝꯗꯧꯕ ꯍꯥꯏꯔꯒ ꯀꯧꯁꯤꯜꯂꯒ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯕꯣꯔꯤꯁ ꯅꯪ ꯍꯟꯗꯣꯔꯕꯣ ꯕꯣꯔꯤꯁ ꯃꯇꯣꯝꯗ ꯌꯥꯝꯃꯒ ꯌꯥꯝ ꯁꯥꯏꯌꯦ ꯈꯜꯂꯒ ꯍꯣꯏ ꯁꯥꯔ ꯍꯟꯗꯣꯔꯦ ꯅꯣꯏ ꯆꯦꯅ ꯌꯥꯎꯕ ꯊꯕꯛ ꯃꯐꯝꯗꯣ ꯀꯩꯑꯕ ꯅꯤꯡꯊꯤꯕꯤ ꯀꯂꯦꯛꯁꯟ ꯍꯥꯏꯔꯛꯄꯗꯨꯗ ꯗ꯭ꯔꯦꯁꯀꯤꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯈ꯭ꯔꯦ ꯅꯤꯡꯁꯤꯡꯉꯛꯄ ꯁꯥꯔꯒ ꯃꯉꯛꯁꯨ ꯌꯥꯎꯅ ꯍꯣꯏ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯑꯣꯐꯔ ꯄꯤꯌꯦꯅ ꯍꯥꯏꯕ ꯏꯃꯥꯅ ꯆꯠꯂꯨꯁꯦꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯏ ꯅꯣꯏ ꯆꯦꯁꯨ ꯂꯩꯕꯅꯤꯅ ꯈꯔ ꯍꯦꯟꯅ ꯑꯣꯐꯔꯒ ꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯕꯣꯔꯤꯁ ꯃꯔꯩ ꯇꯠꯂꯤ ꯁꯥꯔ ꯑꯩꯈꯣꯏ ꯆꯦꯅ ꯌꯥꯎꯕꯗꯨꯗꯤ ꯊꯪꯒꯥꯜ ꯀꯩꯊꯦꯜ ꯃꯅꯨꯡꯒꯤ ꯃꯣꯜꯗꯅꯤ ꯍꯥꯏꯔꯒ ꯃꯃꯤꯡꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯦꯔꯣꯟ ꯏꯀꯥꯏꯕꯒꯤ ꯃꯃꯥꯏ ꯈꯤꯇꯪ ꯉꯥꯡꯁꯤꯜꯂꯤ ꯆꯣꯡꯂꯝ ꯆꯥꯗꯕ ꯕꯣꯔꯤꯁꯁꯨ ꯈꯪꯗꯣꯛꯀꯦ ꯃꯇꯥꯒꯨꯝ ꯃꯤꯡꯗꯣ ꯅꯤꯡꯊꯤꯕꯤ ꯍꯥꯏꯗꯅ ꯁꯠ ꯃꯆꯤꯟꯅ ꯊꯣꯛꯂꯛꯄ ꯑꯃ ꯍꯥꯏꯖꯤꯜꯂꯨꯕꯅꯤ ꯑꯦꯔꯣꯟꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯝꯅꯤ ꯍꯥꯏꯗꯅ ꯀꯅꯥꯏ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯟꯗꯔꯋ ꯈꯣꯡ ꯃꯣꯖꯥ ꯇꯤ ꯁꯔꯠ ꯂꯣꯁꯟ ꯅꯨꯡꯁꯟ ꯂꯣꯏ ꯌꯥꯎꯕꯅꯤ ꯅꯣꯡꯃ ꯀꯣꯏꯊꯣꯛꯎꯁꯣ ꯅꯨꯄꯥꯁꯨ ꯀꯣꯏꯗꯝꯅꯤ ꯍꯥꯏꯔꯝꯂꯒ ꯘꯝ ꯊꯣꯔꯛꯂꯦ ꯃꯆꯦꯅ ꯂꯧꯕ ꯂꯥꯛꯑꯝꯃꯤ ꯒꯥꯔꯤꯗ ꯇꯣꯡꯈꯠꯂꯒ ꯃꯆꯦꯅ ꯋꯥꯔꯤ ꯂꯤꯕꯗ ꯅꯤꯡꯉꯣꯜꯗꯣ ꯍꯧꯅ ꯅꯣꯛꯂꯛꯏ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯗꯦ ꯍꯥꯏꯕꯤꯔꯝꯕꯅꯤ ꯅꯤꯡꯉꯣꯜ ꯅꯣꯛꯄ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯀꯩꯗꯧꯕꯩ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯀꯩꯗꯧꯕꯩ ꯍꯥꯏꯔꯤꯅꯣ ꯈꯪꯗꯦ ꯍꯩꯄꯥ ꯌꯥꯝ ꯁꯥꯅꯨ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯗꯣꯛꯇꯔꯅꯤ ꯃꯁꯛꯁꯨ ꯐꯖꯈ꯭ꯔꯕ ꯑꯁꯤꯗꯕꯨ ꯇꯜꯂꯤ ꯂꯝꯄ꯭ꯔꯥꯏ ꯅꯪꯅ ꯄꯥꯝꯗꯣꯏꯁꯦ ꯆꯍꯤ ꯁꯨꯗꯕ ꯑꯉꯥꯡꯂꯥ ꯅꯤꯡꯉꯣꯜ ꯈꯨꯝꯃꯛꯇ꯭ꯔꯦ ꯕꯣꯔꯤꯁꯅ ꯑꯁ ꯑꯩꯁꯨ ꯕꯨꯂꯦꯠ ꯑꯝꯇ ꯂꯣꯟ ꯂꯧꯔꯒ ꯇꯣꯡꯗ ꯌꯥꯗ꯭ꯔꯦ ꯄ꯭ꯂꯦꯖꯔꯁꯤꯗꯤ ꯅꯨꯄꯤꯒꯤ ꯒꯥꯔꯤꯅꯤ ꯁꯤꯐꯥꯎ ꯏꯆꯦꯒꯤ ꯑꯗꯨꯝ ꯑꯣꯏꯔ ꯂꯩꯔꯕꯅꯤ ꯏꯆꯦꯗ ꯉꯥꯎꯕ ꯀꯥꯡꯕꯨꯅ ꯑꯩꯁꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯁꯥꯏ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯀꯤꯠꯅꯦꯞ ꯇꯧꯔꯒ ꯐꯨꯗꯤꯑꯝꯕꯁꯨ ꯀꯅꯥ ꯈꯪꯕ ꯇꯨꯃꯤꯟꯅ ꯇꯣꯡꯉꯨꯕ ꯖꯀꯤꯡꯁꯤꯗ ꯊꯥꯗꯔꯝꯖꯅꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯂꯥꯡꯗꯅ ꯑꯋꯥꯏꯈꯨꯝ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯩ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯆꯦꯒꯤ ꯁꯛꯐꯝ ꯑꯣꯜꯂꯤ ꯅꯣꯛꯄ ꯍꯟꯖꯤꯜꯂꯒ ꯇꯨꯃꯤꯟ ꯆꯪꯈꯤ ꯁꯨꯛꯄꯒꯤ ꯃꯔꯝ ꯕꯣꯔꯤꯁꯁꯨ ꯃꯨꯟꯅ ꯈꯪꯉꯤ ꯃꯃꯥ ꯏꯕꯦꯝꯃ ꯉꯥꯡꯕꯤ ꯌꯥꯅ ꯉꯥꯡꯕ ꯍꯧꯔꯛꯂꯅꯤ ꯈꯪꯕꯒꯤꯅꯤ ꯈꯤꯇꯪ ꯍꯦꯛ ꯂꯥꯡꯊꯣꯛꯂꯒ ꯂꯩꯕꯗ ꯆꯕꯦꯡ ꯉꯥꯡꯕ ꯃꯃꯥꯅꯤ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯒ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯑꯦꯔꯣꯟꯒ ꯍꯧꯅꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯝꯃꯤ ꯑꯣꯁꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯕ ꯇꯨꯡꯗ ꯉꯔꯥꯡꯗꯒꯤ ꯐꯖꯅ ꯍꯪꯕꯅꯤ ꯄꯥꯎꯈꯨꯝ ꯑꯝꯇ ꯄꯤꯔꯛꯇꯦ ꯃꯆꯤꯟ ꯀꯥꯡꯉꯨ ꯍꯥꯏꯕ ꯌꯥꯗꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯥꯎꯈꯨꯝꯁꯦ ꯄꯦꯁꯦꯟꯁꯤꯅ ꯃꯉꯣꯟꯗ ꯇꯠꯇꯅ ꯐꯨꯕ ꯆꯩꯕ ꯇꯧꯏ ꯑꯗꯨꯅ ꯃꯥꯅ ꯂꯃꯟ ꯈꯨꯝꯕꯅꯤ ꯁꯤꯅꯤ ꯐꯤꯔꯦꯞꯄꯅ ꯆꯨꯝꯕꯗꯤ ꯆꯨꯝꯃꯤ ꯁꯔ ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯟꯇꯦꯟꯁꯟꯁꯤꯗꯤ ꯁꯤ ꯃꯥꯟꯗꯦ ꯑꯇꯣꯞꯄ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯆꯤꯡꯅꯩ ꯑꯩꯅ ꯁꯪꯒ ꯆꯥꯎꯔꯤꯈꯩ ꯌꯦꯛꯅꯕ ꯆꯥꯎꯏ ꯍꯥꯏꯕꯗꯨꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯒ ꯑꯣꯏꯔꯦ ꯃꯄꯥꯗ ꯌꯦꯛꯅꯕ ꯃꯆꯥꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯃꯌꯨꯝꯗꯁꯨ ꯄꯥꯎ ꯄꯤꯗ꯭ꯔꯤ ꯈꯪꯍꯟꯗꯕꯁꯨ ꯌꯥꯔꯣꯏꯗꯕ ꯃꯔꯝ ꯑꯃꯗꯤ ꯑꯣꯏꯔꯅꯤ ꯃꯔꯝꯗꯤ ꯑꯅꯥꯕꯁꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯃꯒ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯃꯦꯖꯇ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯑꯃ ꯑꯣꯏꯔꯅꯤ ꯑꯣꯁꯤꯗꯨꯅ ꯑꯗꯨꯒꯤꯗꯤ ꯌꯥꯅꯤꯗ ꯑꯩꯈꯣꯏꯅ ꯃꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯠꯂꯒ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯌꯦꯛꯅꯕ ꯆꯤꯡꯅꯕ ꯂꯩꯕ꯭ꯔꯥ ꯍꯪꯗꯣꯔꯛꯑꯒꯦ ꯑꯦꯔꯣꯟꯗꯁꯨ ꯍꯣꯏ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯁꯨ ꯍꯦꯛꯇ ꯀꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯣꯁꯤꯅ ꯂꯨꯔꯤꯕꯗꯤ ꯃꯦꯟ ꯑꯣꯏꯔꯤꯕ ꯀꯣꯛ ꯁꯥꯟꯅꯔꯤꯕ ꯃꯤꯁꯛꯁꯤꯅꯤ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯄꯥꯈꯟꯁꯨ ꯈꯟꯕꯤꯒꯅꯨꯗ ꯑꯗꯨꯕꯨ ꯊꯤꯖꯤꯟꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯊꯤꯗꯣꯛꯆꯒꯦ ꯐꯤꯔꯦꯞꯄꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯎꯅꯔꯝꯂꯒ ꯍꯜꯂꯛꯂꯝꯃꯤ ꯃꯔꯝꯁꯤ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯂꯕꯁꯨ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦ ꯈꯔ ꯅꯤꯝꯕꯨ ꯉꯥꯡꯅꯔꯛꯄꯗꯤ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯈꯔ ꯑꯃꯗꯤ ꯇꯣꯉꯥꯟꯅꯤ ꯍꯥꯏꯅꯕꯁꯨ ꯌꯥꯎꯔꯝꯃꯤ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯠꯇ ꯈꯪꯕꯗꯤ ꯑꯣꯏꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯍꯜꯂꯛꯄꯗ ꯀꯥꯎꯟꯇꯔ ꯃꯃꯥꯡꯗꯅꯤ ꯅꯤꯡꯈꯣꯝꯕꯅ ꯂꯦꯞꯄ ꯂꯩꯔꯝꯕꯗ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯗꯣꯛꯇꯔ ꯑꯅꯤꯃꯛ ꯅꯤꯡꯈꯣꯝꯕ ꯐꯤꯔꯦꯞꯄꯗ ꯑꯣꯟꯁꯤꯜꯂꯛꯏ ꯗꯣꯛꯇꯔ ꯋꯥꯔꯤ ꯁꯥꯁꯦ ꯑꯦꯔꯣꯟꯅ ꯂꯩꯍꯧꯔꯒ ꯅꯤꯡꯈꯣꯝꯕꯒꯤ ꯀꯦꯕꯤꯟꯗ ꯆꯪꯃꯤꯟꯅꯔꯛꯏ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤꯗꯨꯒꯤ ꯃꯔꯝꯗ
Wari taraba tung mana incharge oina hospital sigi oirambana staff pulamna khudakta meeting amuk silli mana wa khara hairai. Wari khuding mak loina tare. Adubu suru se kanaguma mioi amana khulai oina sizinabani. Mak masagi mara leite. Aduna maram oiraga aikoina mabu kanpham thoi. Magi damung lepifam thoi. Staff khara yaningbagi masak utke tawringe Aaron-na. Doctor na haibiriba mayamsida aigi yaningdaba mot ama lei. Ningkhomana. Yes please. Aaron-na. Aranba tawbada ngakpiba yaba maram or ngakpiba yadaba matang haiba ani sile. Crime ni magi sidi. Aduna magu police ta sinaba haibase aikoigi oinadi yaningi. Masana masagi uniform certificate lana sizinabani. Masida aikoina mamangi aphaba yenguba yaroi. Kana khangba mayamda utchaiba oirambusu. Aidi mabu thajaba ngakpiba haibase supam pamjade sir. Ningkhomana. Ngarang khak lakpa doctor na mangonda minungsi pokadaba nate. Aikoidi chahi kya leminarklabani. Ma kanano kamai tawi kayam sacrifice tawthoga lai haibase doctor na khangoi. Phirepana. Magi asoiba amana mi amagi punsi manglamgadaba kitang ngaibani. Masana lale haiso mangonda thabak tawholiba misakto kanana tao yadaba mi ama ngakpiba haibase. Amu hana mahak mi hatki ge haibani. Ma mabuk senba yodri. Pirang ni emotion na khulai oibani. Namthaki pirang ni. Masagi maral yadu na kapanati kibagi kapani. Ningkhomba khonwang khalai. Ngarang ka mafam sida laaga matam khragi incharge aina hapaga head sarkana. Nang kari oige ha? Phirepa pho hogalaklaga table tu da makhunna pop suraga. I am the owner of this hospital. Mafam se aigi future ni. Hospital se sokpa yaroi. Hek soirak pa khudingmak aina ngakpiroi. Aduga nakhoi kanamtana so hospital sigi mai khugadaba thabak torokpa yaroi. Niyam gi makhada loina chatkadabani. This is not request but an order.